ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ D.N. ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯥꯏꯕꯤꯒꯤ ꯃꯅꯥꯏ ꯚꯨꯠ ꯅꯨꯄꯥ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯜ ꯑꯃꯗ ꯑꯐꯥꯎꯕꯤ ꯃꯥꯏꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯥꯏꯕꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯥꯎꯔꯝꯃꯤ꯫ ꯂꯩꯕꯥꯛꯀꯤ ꯃꯤ ꯑꯌꯥꯝꯕ ꯃꯥꯏꯕꯤ ꯑꯁꯤꯕꯨ ꯈꯪꯗꯕ ꯂꯩꯔꯝꯗꯦ꯫ ꯃꯥꯏꯕꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯏꯪꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯏꯪꯕꯤꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯅ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ꯫ ꯂꯌꯥꯝꯒꯁꯨ ꯋꯥꯔꯤ ꯁꯥꯕ ꯉꯝꯕꯤ ꯑꯇꯥꯡꯕꯤ ꯃꯥꯏꯕꯤ ꯑꯃꯅꯤ꯫ ꯑꯅꯥ ꯑꯌꯦꯛ ꯀꯌꯥꯁꯨ ꯃꯥꯏꯕꯤ ꯑꯏꯪꯕꯤꯅꯕꯨ ꯌꯦꯡꯂꯕꯗꯤ ꯍꯦꯛꯇ ꯐꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯏꯪꯕꯤ ꯃꯌꯨꯝ ꯄꯥꯟꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯤ ꯑꯅꯥ ꯑꯌꯦꯛ ꯀꯌꯥ ꯑꯃꯗꯤ ꯚꯨꯠ ꯀꯧꯗꯨꯅ ꯂꯣꯏꯅꯕ ꯑꯁꯤꯅ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯃꯥꯏꯕꯤ ꯑꯏꯪꯕꯤꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ, ꯃꯇꯣꯝꯇ ꯂꯩꯖꯕꯅꯤ꯫ ꯃꯥꯏꯕꯤ ꯑꯏꯪꯕꯤꯕꯨ ꯈꯨꯟꯖꯥ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯃꯥꯏꯕꯤ ꯑꯏꯪꯕꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯗꯨꯅ ꯃꯇꯦꯡ ꯀꯌꯥꯁꯨ ꯄꯥꯡꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯏꯪꯕꯤꯅ ꯆꯍꯤ 19 ꯁꯨꯔꯛꯄ ꯃꯇꯝꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯥꯏꯕꯤ ꯑꯏꯪꯕꯤꯅ ꯆꯥꯡꯌꯦꯡ ꯑꯃꯒꯤꯗꯃꯛ ꯂꯥꯇꯣꯟ ꯑꯃꯗ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯑꯃ ꯍꯥꯞꯇꯨꯅ ꯃꯤꯇꯝ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟ ꯈꯔ ꯁꯣꯜꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯏꯪꯕꯤꯅ ꯑꯁꯨꯝ ꯁꯣꯜꯂꯛꯄ ꯑꯁꯤꯗ ꯈꯨꯟ ꯑꯗꯨꯒꯤ ꯍꯨꯏ ꯍꯧꯗꯣꯡ ꯀꯌꯥ ꯀꯞꯂꯛꯈꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥ ꯀꯌꯥꯁꯨ ꯀꯞꯂꯛꯈꯤ꯫ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯀꯌꯥꯁꯨ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯈꯥꯛ ꯑꯔꯥꯎ ꯀꯌా ꯇꯧꯔꯛꯇꯨꯅ ꯅꯣꯡ ꯀꯟꯅ ꯆꯨꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯏꯪꯕꯤꯅ ꯂꯩꯕꯥꯛꯀꯤ ꯃꯤꯇꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯂꯥꯛꯂꯣ ꯑꯩꯒꯤ ꯏꯅꯥꯏ ꯚꯨꯠ ꯅꯨꯄꯥ, ꯈꯨꯗꯛ ꯑꯁꯤꯗ ꯃꯥꯏꯕꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯛꯑꯣ ꯁꯨ"꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯐꯤꯚꯝ ꯌꯥꯝꯅ ꯀꯥꯏꯔꯕ, ꯍꯦꯛ ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯍꯟꯕ ꯉꯝꯕ ꯚꯨꯠ ꯅꯨꯄꯥ ꯑꯃ ꯃꯥꯏꯕꯤ ꯑꯏꯪꯕꯤꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯏ꯫ "ꯑꯩꯒꯤ ꯑꯣꯖꯥ ꯏꯃꯥ ꯃꯥꯏꯕꯤ, ꯅꯅꯥꯏ ꯂꯥꯛꯆꯔꯦ꯫ ꯀꯔꯤ ꯌꯥꯊꯪꯅꯣ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯍꯥꯏꯕꯤꯔꯣ"꯫ "ꯍꯦ ꯑꯩꯒꯤ ꯏꯅꯥꯏ ꯚꯨꯠ ꯅꯨꯄꯥ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯍꯥꯛꯅ ꯌꯥꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯕ ꯅꯍꯥꯛꯀꯤ ꯊꯋꯥꯏꯁꯦ ꯑꯩꯅ ꯑꯣꯠꯀꯅꯤ꯫ ꯃꯨꯟꯅ ꯇꯥꯎ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯍꯌꯦꯡ ꯑꯁꯦ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯑꯌꯥꯝꯕ ꯀꯣꯏꯔꯨꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯇꯨꯅ ꯑꯩꯕꯨ ꯉꯥꯛ ꯁꯦꯜꯂꯨ꯫ ꯑꯩꯉꯣꯟꯗ ꯐꯠꯇꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡ ꯅꯪꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯌꯨ꯫ ꯑꯗꯨꯒ ꯂꯥꯟꯗꯕ ꯃꯤꯗꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯌꯥꯔꯣꯏꯀꯣ"꯫ ꯑꯁꯨꯝꯅ ꯃꯥꯏꯕꯤꯅ ꯍꯥꯏꯔꯕꯗ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈꯨꯟꯒꯤ ꯅꯍꯥ ꯑꯍꯟ ꯈꯥꯛꯇꯅ ꯉꯔꯥꯡꯒꯤ ꯋꯥꯔꯤ ꯂꯤꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯅꯔꯤ꯫ ꯃꯥꯏꯕꯤ ꯑꯏꯪꯕꯤꯁꯨ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯊꯥꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯏꯕꯤ ꯑꯏꯪꯕꯤꯅ ꯊꯣꯛꯂꯛꯄ ꯎꯕꯗ ꯈꯨꯟꯒꯤ ꯑꯍꯜ ꯑꯃꯅ: "ꯍꯥ ꯑꯏꯪꯕꯤ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯈꯨꯔꯥ ꯋꯥ ꯑꯃꯠꯇ ꯍꯥꯏꯈꯤꯒꯦ, ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ"꯫ "ꯈꯨꯔꯥ, ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯕꯤꯌꯨ"꯫ ꯃꯥꯏꯕꯤ ꯑꯏꯪꯕꯤꯗ ꯑꯍꯟ ꯑꯗꯨꯅ: "ꯏꯕꯦꯝꯃ, ꯉꯔꯥꯡꯁꯤ ꯈꯨꯟꯁꯤꯗ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯅꯈ꯭ꯔꯦ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡ ꯃꯆꯥꯁꯤꯡꯁꯦ ꯂꯣꯏꯅ ꯀꯞꯄꯅꯤ꯫ ꯍꯨꯏ ꯍꯧꯗꯣꯡꯁꯨ ꯌꯥꯝꯅ ꯀꯞꯈꯤ꯫ ꯊꯣꯛꯂꯤꯕ ꯈꯨꯗꯝꯁꯤꯕꯨ ꯏꯕꯦꯝꯃꯗꯤ ꯈꯪꯂꯝꯕꯁꯨ ꯌꯥꯏ, ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕꯅꯤꯅ꯫ ꯃꯁꯤꯕꯨ ꯐꯠꯇꯕ ꯈꯨꯗꯝꯂꯥ ꯅꯠꯇ꯭ꯔꯒ ꯑꯐꯕ ꯈꯨꯗꯝ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ"꯫ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯃꯥꯏꯕꯤ ꯑꯏꯪꯕꯤꯅ: "ꯈꯨꯔꯥ, ꯐꯠꯇꯕꯒꯤ ꯈꯨꯗꯝꯗꯤ ꯂꯩꯇꯦꯗ, ꯑꯗꯨꯕꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯑꯗꯨꯅꯁꯨ ꯑꯣꯏꯔꯝꯅꯤ ꯑꯉꯥꯡꯁꯤꯡꯅ ꯀꯞꯂꯤꯕꯗꯣ꯫ ꯀꯔꯤꯁꯨ ꯐꯠꯇꯕ ꯂꯩꯇꯦꯗ ꯈꯨꯔꯥ"꯫ "ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯏꯕꯦꯝꯃ, ꯅꯪꯁꯨ ꯊꯕꯛ ꯊꯣꯛꯂꯛꯄꯅꯤꯅ ꯊꯕꯛꯇꯣ ꯆꯠꯆꯔꯨꯔꯣ"꯫ ꯑꯁꯨꯝꯅ ꯃꯥꯏꯕꯤ ꯑꯏꯪꯕꯤ ꯃꯈꯥ ꯇꯥꯅ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯒ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯆꯠꯂꯕꯗ ꯇꯨꯡꯗ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯃꯌꯥ
ꯌꯧꯁꯤꯜꯂꯛꯂꯦ꯫ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯈꯔꯅ ꯃꯥꯏꯕꯤ ꯑꯏꯪꯕꯤꯕꯨ ꯎꯕꯗ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯎꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕꯤ ꯑꯣꯏꯕꯅꯤꯅ ꯍꯦꯛꯇ ꯍꯥꯏꯕꯗꯤ ꯇꯅꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯏꯪꯕꯤꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯀꯣꯅꯨꯡꯗꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃꯅ ꯑꯁꯨꯝꯅ ꯄꯥꯎꯖꯦꯜ ꯂꯥꯛꯂꯤ꯫ ꯇꯥꯎ ꯇꯥꯎ ꯇꯥꯎ, ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯈꯨꯗꯤꯡꯃꯛ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯍꯌꯦꯡ ꯀꯣꯅꯨꯡꯗ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯃꯥꯏꯕ ꯃꯥꯏꯕꯤꯗ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯄꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯗꯨꯅ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯔꯤ꯫ ꯃꯥꯏꯕꯤ ꯑꯏꯪꯕꯤꯁꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯑꯃ ꯌꯧꯔꯛꯂꯤ꯫ ꯀꯩꯊꯦꯜ ꯑꯗꯨꯗꯒꯤ ꯑꯆꯥ ꯑꯊꯛ ꯀꯌꯥꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯩꯊꯦꯜ ꯑꯗꯨꯗꯒꯤ ꯄꯣꯠ ꯆꯩ ꯀꯌꯥ ꯌꯦꯡꯂꯤꯉꯩ ꯃꯝꯁꯨꯛ ꯃꯝꯁꯨꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨ ꯑꯃ ꯀꯩꯊꯦꯜ ꯑꯗꯨꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯍꯨꯔꯥꯟꯈꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯅꯔꯝꯗꯦ꯫ ꯑꯏꯪꯕꯤꯅ ꯐꯤꯔꯣꯜ ꯌꯣꯜꯂꯤꯕꯤ ꯍꯅꯨꯕꯤ ꯑꯃꯗꯒꯤ ꯃꯥꯏꯕꯤꯅ ꯁꯦꯠ ꯆꯥꯕꯗ ꯄꯛꯀꯗꯕ ꯐꯅꯦꯛ ꯐꯤꯔꯣꯜ ꯀꯌꯥ ꯌꯦꯡꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯐꯤꯔꯣꯜ ꯊꯝꯂꯤꯕꯗꯣ ꯑꯄꯥꯝꯕ ꯈꯟ ꯈꯟꯗꯨꯅ ꯈꯥꯎ ꯑꯃꯗ ꯍꯥꯞꯂꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯏꯪꯕꯤꯗꯤ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯏꯪꯕꯤꯅ "ꯑꯕꯣꯛ, ꯍꯧꯖꯤꯛꯀꯤ ꯂꯥꯛꯂꯝꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯀꯅꯥꯅꯣ? ꯑꯕꯣꯛꯀꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯕꯣꯛ?" "ꯏꯕꯦꯝꯃ, ꯑꯕꯣꯛꯀ ꯃꯣꯏꯒ ꯀꯔꯤꯁꯨ ꯊꯣꯛꯅꯗꯦ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯡꯗꯨꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯂꯨꯔꯕꯗꯤ ꯌꯦꯠꯂꯤꯕ ꯃꯤꯁꯛꯇꯣ ꯃꯉꯛ ꯀꯛꯇꯨꯅ ꯍꯦꯛꯇ ꯍꯥꯠꯇꯣꯛꯏ꯫ ꯑꯕꯣꯛꯁꯨ ꯌꯨꯝꯒꯤ ꯃꯇꯦꯡ ꯈꯔ ꯑꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯀꯤ ꯀꯩꯊꯦꯜꯁꯤꯗ ꯂꯥꯛꯇꯨꯅ ꯐꯤꯔꯣꯜ ꯃꯈꯜ ꯃꯈꯥ ꯀꯌꯥ ꯌꯣꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯣꯏꯅꯗꯤ ꯑꯁꯨꯝꯅ ꯂꯧꯗꯕꯅꯤ꯫ ꯉꯁꯤꯒꯤꯁꯤꯒ 3ꯂꯛꯇꯤ ꯁꯨꯔꯦꯗꯣ." ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯊꯃꯣꯏ ꯀꯥꯏꯅ ꯇꯝꯂꯛꯂꯤꯕ ꯋꯥꯐꯝꯗꯨꯗ ꯃꯥꯏꯕꯤ ꯑꯏꯪꯕꯤꯅ ꯈꯟꯖꯩ꯫ "ꯈꯪꯉꯔꯣꯏꯗ꯭ꯔꯥꯗꯣ ꯉꯁꯤꯗꯤ? ꯅꯣꯏꯒꯤ ꯅꯔꯥꯏꯕꯛ ꯐꯕꯅꯤ꯫ ꯍꯌꯦꯡ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯏꯕꯨ ꯑꯩꯅ ꯀꯩꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ." ꯑꯁꯨꯝꯅ ꯈꯟꯖꯔꯤ꯫ "ꯑꯗꯣ ꯑꯕꯣꯛ, ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯅꯨꯗ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯕꯣꯛꯇꯒꯤ ꯂꯧꯈꯤꯕ ꯄꯣꯠꯆꯩꯁꯤꯡ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯄꯨꯍꯟꯖꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯁꯨ ꯆꯠꯆꯔꯒꯦ." ꯑꯁꯨꯝꯅ ꯑꯍꯟ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯊꯦꯝꯂꯗꯨꯅ ꯃꯥꯏꯕꯤ ꯑꯏꯪꯕꯤ ꯃꯥꯒꯤ ꯈꯨꯟ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯏꯪꯕꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯈꯜ ꯑꯃꯁꯨ ꯈꯜꯂꯝꯃꯤ꯫ "ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯃꯑꯣꯡ ꯑꯗꯨꯕꯣ? ꯃꯤꯠ ꯇꯥꯡꯕꯁꯨ ꯅꯠꯇꯦ, ꯈꯣꯡ ꯈꯨꯠ ꯇꯦꯛꯄꯁꯨ ꯅꯠꯇꯦ꯫ ꯂꯩꯇ ꯂꯥꯏꯔꯒꯤ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩ ꯈꯔ ꯌꯣꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯄꯣꯠ ꯃꯨꯜꯂꯤꯕ ꯑꯗꯨꯕꯨ ꯈꯪꯒꯅꯤ ꯅꯣꯏ ꯍꯌꯦꯡꯗꯤ." ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯏꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯒꯤ ꯑꯣꯖꯥ ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯗꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯏ, ꯃꯌꯨꯝꯕꯨꯗꯤ ꯈꯪꯗꯦ꯫ ꯅꯅꯥꯏꯗꯤ ꯏꯃꯥꯒꯤ ꯅꯌꯥꯊꯪ ꯐꯪꯗꯕꯅ ꯀꯔꯤꯁꯨ ꯇꯧꯈꯤꯗꯕꯅꯤ꯫ ꯏꯃꯥꯒꯤ ꯅꯌꯥꯊꯪ ꯐꯪꯂꯝꯂꯕ ꯇꯥꯔꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯃꯇꯝ ꯏꯆꯪ ꯆꯪꯗꯅ ꯀꯤꯍꯜꯂꯒ ꯍꯥꯠꯄ ꯉꯝꯂꯝꯒꯅꯤ." ꯃꯥꯏꯕꯤ ꯑꯏꯪꯕꯤꯅ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯒ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ "ꯍꯣꯏꯅꯦ, ꯅꯍꯥꯛꯀ ꯂꯣꯏꯅꯅ ꯑꯩ ꯂꯥꯛꯈꯤꯕꯅꯤꯀꯣ꯫ ꯑꯁ, ꯑꯩꯗꯤ ꯚꯨꯠ ꯅꯨꯄꯥ, ꯅꯪꯒꯤ ꯋꯥꯈꯜꯒ ꯄꯣꯛꯂꯨꯗ꯭ꯔꯦ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯍꯧꯈ꯭ꯔꯦ꯫ ꯍꯌꯦꯡꯗꯤ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕ ꯑꯁꯤꯗ ꯑꯩꯁꯨ ꯌꯥꯎꯅꯤꯡꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯅꯍꯥꯛꯁꯦ ꯑꯇꯣꯞꯄ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯎꯗꯅꯕ ꯅꯉꯣꯟꯗ ꯑꯩꯅ ꯃꯍꯩ ꯑꯃ ꯍꯥꯏꯔꯛꯀꯅꯤ꯫ ꯐꯔꯦ, ꯑꯩꯁꯨ ꯋꯥꯔꯦ, ꯅꯪꯁꯨ ꯄꯣꯊꯥꯖꯔꯣ꯫ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯨꯟ ꯑꯁꯤꯗꯒꯤ ꯑꯄꯥꯝꯕ ꯁꯥ ꯑꯃ ꯐꯥꯔꯒ ꯆꯥꯖꯔꯣ꯫ ꯉꯁꯤꯗꯤ ꯑꯗꯨꯅ ꯄꯦꯜꯂꯣꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕꯤ ꯑꯏꯪꯕꯤꯗꯤ ꯇꯨꯝꯊꯈ꯭ꯔꯤ꯫ ꯃꯥꯏꯕꯤ ꯑꯏꯪꯕꯤꯅ ꯇꯨꯝꯊꯈ꯭ꯔꯕꯗ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯅ ꯈꯟꯖꯩ꯫ "ꯑꯩꯒꯤ ꯑꯣꯖꯥꯁꯦ ꯃꯅꯥꯏ ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯄꯤꯖꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ꯫ ꯐꯔꯦ,
ꯑꯩꯁꯨ ꯈꯨꯠ ꯈꯣꯡ ꯄꯥꯜꯂꯤ꯫ ꯑꯄꯥꯝꯕ ꯑꯃꯍꯦꯛꯇ ꯆꯥꯔꯨꯔꯒꯦꯗ꯫ ꯑꯩꯒꯤ ꯊꯤꯕꯣꯡꯒꯤꯗꯃꯛ ꯇꯥꯏꯕꯪ ꯃꯤꯗꯗꯤ ꯋꯥꯍꯜꯂꯔꯣꯏ꯫ ꯁꯥ ꯁꯟ ꯑꯃ ꯍꯦꯛꯇ ꯐꯥꯔꯒ ꯆꯥꯔꯨꯔꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯥꯏꯕꯤ ꯑꯏꯤꯡꯕꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯗꯨꯅ ꯏꯔꯨ ꯃꯥꯏꯊꯔꯗꯨꯅ ꯃꯥꯏꯕꯤꯒꯤ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯀꯣꯅꯨꯡꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯃꯥꯏꯕꯤ ꯑꯏꯤꯡꯕꯤꯅ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯔꯛꯏ꯫ ꯃꯥꯏꯕꯤ ꯑꯏꯤꯡꯕꯤꯅ ꯀꯧꯔꯛꯂꯤꯕꯗꯣ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯁꯨ ꯇꯥꯔꯗꯨꯅ ꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯇꯥꯔꯤꯕ꯭ꯔꯥ ꯚꯨꯠ ꯅꯨꯄꯥ? ꯍꯧꯔꯦꯟ ꯀꯣꯅꯨꯡ ꯆꯪꯕꯗ ꯑꯇꯣꯞꯄ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯎꯗꯅꯕ ꯑꯩ ꯅꯉꯣꯟꯗ ꯃꯍꯩ ꯑꯃ ꯄꯤꯒꯦ꯫ ꯃꯍꯩꯁꯦ ꯅꯉꯣꯟꯗ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯑꯩꯒꯤ ꯌꯥꯊꯪ ꯐꯪꯗꯅ ꯅꯪꯅ ꯀꯔꯤꯁꯨ ꯇꯧꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯀꯥꯎꯕ ꯌꯥꯗꯦ꯫ ꯁꯦ, ꯈꯨꯗꯣꯞ ꯑꯁꯦ ꯂꯥꯏꯒꯤ ꯈꯨꯗꯣꯞꯅꯤ꯫ ꯈꯨꯗꯣꯞ ꯑꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯇꯥꯍꯜꯍꯧꯕꯁꯨ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯞ ꯑꯁꯦ ꯅꯪꯅ ꯃꯥꯡꯍꯟꯕꯗ ꯑꯩꯒꯤ ꯃꯍꯩ ꯅꯪꯅ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ? ꯃꯗꯨ ꯀꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯐꯔꯦ, ꯑꯩ ꯂꯣꯏꯁꯤꯟꯈꯤꯒꯦ꯫ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨꯀꯣ꯫ ꯚꯨꯠ ꯅꯨꯄꯥꯗꯨꯁꯨ ꯃꯥꯏꯕꯤ ꯑꯏꯤꯡꯕꯤꯕꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯚꯨꯠ ꯅꯨꯄꯥ ꯊꯣꯛꯈ꯭ꯔꯕꯗ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯂꯗꯨꯅ ꯃꯥꯏꯕꯤ ꯑꯏꯤꯡꯕꯤꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅꯁꯨ ꯎꯔꯝꯗꯦ꯫ ꯃꯥꯏꯕꯤ ꯑꯏꯤꯡꯕꯤ ꯈꯛꯇꯅꯤ ꯎꯔꯤꯕ꯫ ꯑꯁꯨꯝꯅ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯚꯨꯠ ꯅꯨꯄꯥꯗꯨꯗ ꯃꯥꯏꯕꯤ ꯑꯏꯤꯡꯕꯤꯅ "ꯇꯥꯔꯤꯕ꯭ꯔꯥ ꯚꯨꯠ ꯅꯨꯄꯥ? ꯀꯣꯅꯨꯡ ꯌꯧꯕꯒ ꯅꯍꯥꯛ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯌꯨ꯫ ꯍꯧꯔꯦꯟꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯃꯌꯥꯝ ꯃꯍꯩꯒꯤ ꯆꯥꯡ ꯌꯦꯡꯅꯔꯛꯀꯅꯤ꯫ ꯑꯩꯒꯤ ꯃꯇꯥꯡ ꯌꯧꯔꯛꯄꯒ ꯑꯩꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯅꯪꯅ ꯄꯥꯡꯊꯣꯔꯛꯀꯗꯧꯕꯅꯤꯀꯣ"꯫ ꯑꯁꯨꯝꯅ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯃꯥꯏꯕꯤ ꯑꯏꯤꯡꯕꯤꯅ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯗ ꯋꯥ ꯀꯌꯥ ꯍꯥꯏꯔꯤ꯫ ꯑꯁꯨꯝ লেꯞꯇꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ꯫ ꯃꯥꯏꯕꯤ ꯑꯏꯤꯡꯕꯤ ꯂꯥꯛꯄ ꯎꯕꯗ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯁꯦꯅꯥ ꯄꯨꯝꯕ ꯑꯏꯤꯡꯕꯤꯒꯤ ꯃꯁꯛꯇ ꯂꯣꯏꯅ ꯉꯥꯎꯅꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯏꯤꯡꯕꯤꯒꯤ ꯃꯒꯨꯜ ꯈꯪꯕ ꯂꯥꯟꯃꯤ ꯈꯔꯗꯤ ꯃꯃꯤꯠꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯕ ꯉꯝꯖꯔꯝꯗꯦ꯫ ꯃꯥꯏꯕꯤ ꯑꯏꯤꯡꯕꯤꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎꯔꯣꯝꯗ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯈꯔꯅꯁꯨ ꯈꯪꯕ ꯉꯝꯃꯤ ꯂꯥꯛꯂꯤꯕ ꯃꯥꯏꯕꯤ ꯑꯁꯤ ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯕ ꯃꯥꯏꯕꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯥꯏꯕꯤ ꯑꯏꯤꯡꯕꯤ ꯑꯁꯨꯝ ꯆꯪꯉꯛꯄꯅ ꯃꯥꯏꯕꯤ ꯃꯌꯥꯝꯅ ꯐꯝꯂꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯂꯛꯇꯨꯅ ꯐꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯏꯕ ꯃꯥꯏꯕꯤ ꯁꯨꯅ ꯇꯤꯜꯂꯕꯗ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯍꯧꯖꯤꯛ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯄꯨꯝꯅꯃꯛ ꯁꯨꯔꯕꯅꯤꯅ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯍꯧꯔꯁꯤ꯫ ꯂꯥꯛꯄꯤꯔꯤꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯃꯌꯥꯝꯅ ꯑꯍꯦꯟꯕ ꯃꯍꯩ ꯃꯤꯇ꯭ꯔꯪ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯑꯩꯅ ꯁꯅꯥ ꯈꯔ ꯊꯥꯗꯒꯅꯤ꯫ ꯏꯁꯤꯡ ꯃꯅꯨꯡꯗ ꯊꯥꯗꯈꯤꯕ ꯁꯅꯥ ꯃꯁꯤꯡꯗꯣ ꯑꯃ ꯐꯥꯎꯕ ꯁꯣꯏꯍꯟꯗꯅ ꯋꯥꯠꯍꯟꯗꯅ ꯄꯨꯈꯠꯂꯛꯄ ꯉꯝꯕ ꯃꯤꯁꯛꯇ ꯁꯅꯥ ꯈꯧꯖꯥꯎ ꯑꯃ ꯄꯤꯒꯅꯤ꯫ ꯅꯣꯏ ꯅꯣꯏꯒꯤ ꯑꯍꯩꯕ ꯃꯍꯩ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯑꯩꯕꯨ ꯄꯦꯜꯍꯜꯂꯨ"꯫ ꯅꯤꯡꯊꯧꯅ ꯁꯦꯅꯥꯄꯇꯤꯗ ꯁꯅꯥ ꯈꯔ ꯈꯥꯎꯗ ꯍꯥꯞꯇꯨꯅ ꯄꯨꯊꯣꯛꯍꯜꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯅꯥꯁꯤꯡ ꯑꯗꯨ ꯄꯨꯈ꯭ꯔꯤꯗ ꯂꯪꯊꯈꯤꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯊꯥꯗꯈꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯃꯌꯥꯝꯗꯨꯅ ꯃꯍꯩ ꯃꯤꯇ꯭ꯔꯪ ꯀꯌꯥ ꯇꯧꯗꯨꯅ ꯍꯣꯠꯅꯔꯕꯁꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯂꯧꯈꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯊꯪ ꯃꯊꯪ ꯃꯥꯏꯕ ꯃꯥꯏꯕꯤ ꯃꯌꯥꯝꯗꯣ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕꯤ ꯑꯏꯤꯡꯕꯤꯒꯤ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯝꯗ꯭ꯔꯕꯗ ꯃꯥꯏꯕꯤ ꯑꯏꯤꯡꯕꯤ ꯊꯣꯛꯂꯛꯇꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ: "ꯏꯅꯤꯡꯊꯧ ꯄꯨꯛꯅꯤꯡ ꯋꯥꯕꯤꯒꯅꯨ꯫ ꯏꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯐꯥꯎꯕ ꯑꯍꯩꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯂꯩꯇ꯭ꯔꯦ ꯈꯟꯗꯨꯅ ꯋꯥꯔꯤꯕꯗꯣ ꯑꯩꯅ ꯀꯣꯛꯍꯟꯖꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕꯤ ꯑꯏꯤꯡꯕꯤ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯏꯤꯡꯕꯤꯅ ꯇꯧꯔꯤꯕꯗꯨ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯅ ꯎꯔꯗꯨꯅ ꯃꯥꯏꯕꯤ ꯑꯏꯤꯡꯕꯤꯅ ꯀꯔꯤ ꯌꯥꯊꯪ ꯄꯤꯔꯛꯄ ꯉꯥꯏꯔꯒ ꯂꯩꯔꯤ꯫ ꯃꯥꯏꯕꯤ ꯑꯏꯤꯡꯕꯤꯅ "ꯍꯦ ꯑꯩꯒꯤ ꯚꯨꯠ ꯅꯨꯄꯥ, ꯅꯍꯥꯛꯅ
ꯍꯧꯖꯤꯛꯃꯛ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯨꯝꯗꯨꯅ ꯏꯁꯤꯡꯒꯤ ꯏꯄꯣꯝ ꯅꯥꯏꯍꯟꯗꯅ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯈꯤꯕ ꯁꯅꯥ ꯄꯨꯝꯕ ꯃꯁꯤꯡ ꯁꯣꯏꯍꯟꯗꯅ ꯑꯃꯠꯇ ꯐꯥꯎꯕ ꯋꯥꯠꯇꯅ ꯄꯨꯈꯠꯂꯛꯎ꯫ ꯑꯩꯒꯤ ꯌꯥꯊꯪꯅꯤ ꯈꯨꯗꯛ ꯑꯁꯤꯗ ꯄꯨꯈꯠꯂꯛꯎ꯫ ꯃꯥꯏꯕꯤ ꯑꯏꯪꯕꯤꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯗꯨꯅ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯔꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯈꯥꯎ ꯑꯃꯗ ꯈꯨꯟꯗꯨꯅ ꯍꯥꯞꯆꯤꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯁꯅꯥꯁꯤꯡ ꯑꯗꯨ ꯈꯨꯜꯂꯕ ꯃꯇꯨꯡ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯏꯁꯤꯡꯗꯒꯤ ꯚꯨꯠ ꯅꯨꯄꯥ ꯑꯗꯨ ꯀꯈꯠꯂꯒ ꯃꯥꯏꯕꯤ ꯑꯏꯪꯕꯤꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯏ꯫ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯤ ꯑꯃꯠꯇꯅ ꯎꯕ ꯉꯝꯗꯕꯅ ꯈꯥꯎ ꯑꯗꯨ ꯈꯛꯇꯅꯤ ꯎꯔꯤꯕ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯌꯥꯝꯅ "ꯑꯌꯥ! ꯈꯥꯎ ꯑꯁꯤꯗꯤ ꯄꯥꯏꯔꯒ ꯂꯥꯛꯏꯅꯦ, ꯄꯥꯏꯔꯒ ꯂꯥꯛꯏ! ꯃꯥꯏꯕꯤ ꯑꯏꯪꯕꯤꯁꯤ ꯂꯥꯏꯒꯨꯝꯕꯅꯤ, ꯂꯥꯏꯒ ꯑꯣꯏꯔꯝꯒꯅꯤ" ꯑꯁꯨꯝꯅ ꯍꯥꯏꯅꯔꯤ꯫ ꯃꯅꯥꯏ ꯑꯃ ꯃꯥꯏꯕꯤ ꯑꯏꯪꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈꯥꯎ ꯑꯗꯨꯕꯨ ꯂꯧꯈꯤ꯫ ꯈꯥꯎꯗ ꯌꯥꯎꯔꯤꯕ ꯁꯅꯥ ꯄꯨꯝꯕ ꯍꯩꯗꯣꯛꯇꯨꯅ ꯃꯁꯤꯡ ꯊꯤꯔꯝꯃꯤ꯫ ꯃꯁꯤꯡ ꯊꯤꯕ ꯂꯣꯏꯔꯕꯗ ꯁꯦꯅꯥꯄꯇꯤꯅ ꯅꯤꯡꯊꯧꯗ "ꯏꯅꯤꯡꯊꯧ, ꯁꯅꯥ ꯑꯁꯤ ꯃꯁꯤꯡ ꯊꯤꯕ ꯂꯣꯏꯖꯔꯦ꯫ ꯑꯉꯛꯄꯅꯤ ꯏꯅꯤꯡꯊꯧ, ꯌꯥꯝꯈ꯭ꯔꯕ ꯁꯅꯥꯁꯤꯡ ꯑꯗꯣ ꯃꯁꯤꯡ ꯑꯃꯠꯇ ꯋꯥꯠꯇꯅ ꯆꯞ ꯆꯥꯅ ꯈꯨꯜꯂꯛꯏ ꯏꯅꯤꯡꯊꯧ"꯫ ꯁꯦꯅꯥꯄꯇꯤꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯊꯃꯣꯏ ꯄꯦꯟꯖꯩ꯫ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤꯗꯁꯨ ꯑꯍꯩꯕ ꯃꯥꯏꯕꯤ ꯑꯃꯗꯤ ꯂꯩꯔꯤ ꯈꯜꯂꯨꯕꯗ꯫ ꯅꯤꯡꯊꯧꯅ ꯃꯌꯥꯝ ꯇꯥꯅꯅꯕ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯌꯣꯠꯀꯤ ꯁꯔꯪ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯁꯥ ꯆꯥꯕ ꯀꯩ ꯑꯅꯤ ꯑꯁꯦ ꯃꯍꯩ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯍꯥꯠꯂꯨ꯫ ꯅꯥꯟꯊꯣꯛꯍꯟꯕꯁꯨ ꯌꯥꯔꯣꯏ, ꯑꯗꯨꯒ ꯍꯥꯠꯄ ꯉꯝꯒꯗꯕ ꯃꯤ ꯑꯗꯨꯈꯛ ꯆꯥꯡꯌꯦꯡ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯌꯥꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯅꯤ ꯍꯥꯏꯔꯒ ꯉꯝꯂꯛꯇ꯭ꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ"꯫ ꯅꯤꯡꯊꯧꯒꯤ ꯑꯅꯤꯁꯨꯕ ꯆꯥꯡꯌꯦꯡ ꯑꯁꯤꯗꯤ ꯚꯨꯠ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯣꯏꯔꯝꯃꯤ꯫ ꯀꯩ ꯑꯅꯤꯁꯤ ꯃꯥꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯔꯅꯤ ꯈꯟꯗꯨꯅ꯫ ꯅꯤꯡꯊꯧꯒꯤ ꯑꯅꯤꯁꯨꯕ ꯆꯥꯡꯌꯦꯡ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯏꯕ ꯑꯃꯅ "ꯑꯩ ꯉꯝꯒꯅꯤ" ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯨꯕꯗ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯝꯗꯦ꯫ ꯉꯝꯒꯅꯤ ꯍꯥꯏꯔꯒ ꯉꯝꯂꯛꯇꯕ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨ ꯈꯨꯗꯛꯇ ꯃꯉꯛ ꯀꯛꯂꯒ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯁꯤꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯑꯁꯤꯗ ꯃꯥꯏꯕꯤ ꯑꯏꯪꯕꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯑꯁꯥꯎꯕꯗꯤ ꯎꯠꯂꯝꯗꯦ꯫ ꯃꯥꯏꯕꯤ ꯑꯏꯪꯕꯤꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ꯫ "ꯏꯅꯤꯡꯊꯧ, ꯍꯟꯗꯛꯇꯤ ꯏꯅꯤꯡꯊꯧꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯁꯨ ꯑꯩꯅ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯀꯌꯥꯅꯣ"꯫ ꯅꯤꯡꯊꯧ ꯑꯗꯨ ꯈꯔ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡꯗꯤ ꯎꯠꯂꯝꯗꯦ꯫ "ꯐꯔꯦ ꯃꯥꯏꯕꯤ, ꯑꯩ ꯍꯥꯏꯒꯦ꯫ ꯅꯤꯡꯊꯧ ꯑꯩꯒꯤ ꯆꯥꯡꯌꯦꯡꯒꯤ ꯃꯁꯤꯡ ꯑꯔꯦꯞꯄ ꯂꯩꯇꯦ꯫ ꯅꯤꯡꯊꯧ ꯑꯩꯅ ꯄꯦꯟꯅꯕ ꯇꯧꯕ ꯑꯗꯨꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯆꯥꯡꯌꯦꯡ ꯑꯁꯦ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯣ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯂꯕꯗꯤ ꯐꯩ, ꯉꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛꯄꯨ ꯈꯨꯗꯛꯇ ꯅꯉꯛ ꯀꯛꯀꯅꯤ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯃꯥꯏꯕꯤ ꯑꯏꯪꯕꯤꯗꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯏꯪꯕꯤꯅ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈꯔ ꯊꯣꯛꯂꯛꯂꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯚꯨꯠ ꯅꯨꯄꯥ ꯑꯗꯨ ꯀꯧꯖꯔꯛꯏ꯫ "ꯍꯦ ꯑꯩꯒꯤ ꯏꯅꯥꯏ ꯚꯨꯠ ꯅꯨꯄꯥ, ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯌꯥꯊꯪ ꯄꯥꯡꯊꯣꯛꯎ꯫ ꯁꯔꯪ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯊꯝꯂꯤꯕ ꯀꯩꯖꯥꯎ ꯑꯅꯤ ꯑꯁꯦ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯦꯝꯍꯟꯗꯅ ꯆꯥꯊꯣꯛꯎ"꯫ ꯑꯁꯤ ꯍꯥꯏꯕꯒ ꯁꯔꯪꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯩꯖꯥꯎ ꯑꯅꯤ ꯑꯗꯣ ꯆꯥꯕ ꯆꯪꯂꯛꯏ꯫ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯅ ꯁꯔꯪ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯀꯩꯖꯥꯎ ꯑꯅꯤꯗꯣ ꯀꯤꯃꯟꯕꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯁꯔꯪ ꯃꯅꯨꯡꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯚꯨꯠ ꯅꯨꯄꯥ ꯑꯗꯨ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯩꯖꯥꯎ ꯑꯅꯤ ꯑꯗꯨ ꯃꯁꯥ ꯇꯪꯈꯥꯏ ꯁꯦꯒꯥꯏꯗꯨꯅ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯔꯤ꯫ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯅ ꯀꯩꯖꯥꯎ ꯑꯅꯤ ꯑꯗꯣ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯦꯝꯍꯟꯗꯅ ꯂꯣꯏꯅ ꯆꯥꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯜꯂꯤ, ꯃꯥꯏꯕꯤ ꯑꯏꯪꯕꯤ ꯑꯁꯤꯗꯤ ꯑꯉꯛꯄ ꯃꯥꯏꯕꯤꯅꯤ꯫ ꯃꯥꯅ ꯉꯝꯂꯣꯏꯗꯕ ꯑꯃ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯑꯁꯦ ꯏꯀꯥꯏꯍꯜꯂꯒꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯥꯏꯕꯤ ꯑꯁꯤꯁꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯒꯦ꯫
ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜ ꯑꯃ ꯅꯤꯡꯊꯧ ꯑꯗꯨꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯏꯪꯕꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯜꯂꯤꯕꯗꯨ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯅꯨꯄꯤꯃꯆꯥ, ꯉꯥꯏꯈꯣ, ꯍꯧꯖꯤꯛ ꯑꯩꯒꯤ ꯆꯥꯡꯌꯦꯡ ꯂꯣꯏꯗꯔꯤ꯫ ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯆꯥꯡꯌꯦꯡꯁꯤꯅ ꯑꯍꯨꯝꯁꯨꯕ ꯆꯥꯡꯌꯦꯡꯅꯤ꯫ ꯂꯩꯔꯤꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯃꯌꯥꯝꯅ ꯈꯟꯖꯩ, ꯍꯟꯗꯛꯀꯤ ꯆꯥꯡꯌꯦꯡꯁꯤꯅ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕ? ꯃꯥꯏꯕ ꯃꯥꯏꯕꯤ ꯃꯌꯥꯝꯅ ꯅꯤꯡꯊꯧꯒꯤ ꯑꯍꯨꯝꯁꯨꯕ ꯆꯥꯡꯌꯦꯡ ꯈꯪꯅꯤꯡꯗꯨꯅ ꯉꯥꯏꯔꯤ꯫ ꯍꯟꯗꯛꯀꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯉꯝꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯗꯣ ꯃꯥꯏꯕ ꯃꯥꯏꯕꯤ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯑꯣꯏꯍꯟꯒꯅꯤ, ꯑꯗꯨꯒ ꯁꯅꯥ ꯈꯧꯖꯥꯎ ꯂꯨꯄꯥ ꯈꯧꯖꯥꯎ ꯀꯌꯥ ꯄꯤꯒꯅꯤ꯫ ꯍꯟꯗꯛꯀꯤ ꯆꯥꯡꯌꯦꯡ ꯑꯁꯦ ꯍꯥꯏꯔꯒꯦ ꯇꯥꯔꯣ꯫ ꯑꯩꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯉꯥ ꯃꯌꯥꯝꯁꯦ ꯃꯍꯨ ꯄꯨꯕ ꯂꯤꯟ ꯂꯣꯏꯅ ꯑꯣꯜꯍꯟꯕ ꯉꯝꯂꯕꯗꯤ ꯃꯤꯁꯛ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯄꯤꯒꯅꯤ? ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯕꯗ ꯂꯩꯔꯤꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯄꯨꯝꯕ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯌꯥꯝꯕ ꯃꯍꯩ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯆꯥꯡꯌꯦꯡ ꯑꯗꯨꯕꯨ ꯌꯥꯎꯔꯨꯏ, ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄꯗꯤ ꯉꯝꯈꯤꯗ꯭ꯔꯦ꯫ ꯆꯥꯡꯌꯦꯡꯗ ꯃꯥꯏꯊꯤꯔꯕ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯗꯣ ꯈꯨꯗꯛꯇ ꯃꯉꯛ ꯊꯕꯠ ꯊꯕꯠ ꯀꯛꯇꯨꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯀꯥ ꯍꯦꯟꯕ ꯂꯤꯆꯠ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯏꯪꯕꯤ ꯑꯁꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ꯫ ꯈꯨꯗꯛꯇ ꯍꯥꯠꯂꯒꯦ ꯐꯥꯎꯕ ꯈꯜꯂꯤ, ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯤ ꯐꯥꯊꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯏꯪꯕꯤꯅ ꯈꯔ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯁꯤ ꯅꯠꯇꯕ ꯆꯥꯡꯌꯦꯡ ꯀꯌꯥ ꯋꯥꯠꯂꯤ꯫ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯆꯥꯡꯌꯦꯡ ꯑꯁꯤ ꯌꯥꯎꯖꯔꯔꯣꯏ꯫ ꯏꯅꯤꯡꯊꯧꯒꯤ ꯆꯞ ꯆꯥꯕ ꯆꯥꯡꯌꯦꯡ ꯃꯁꯤꯡ ꯀꯌꯥ ꯂꯩꯔꯤ, ꯂꯣꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯃꯥꯏꯕꯤ ꯑꯏꯪꯕꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯅꯤꯡꯊꯧ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯥꯡ ꯁꯠꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯏꯪꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯅꯍꯥꯛꯀꯤ ꯆꯥꯡꯌꯦꯡ ꯑꯩ ꯇꯧꯗ꯭ꯔꯤ꯫ ꯆꯥꯡꯌꯦꯡ ꯑꯁꯦ ꯉꯝꯗ꯭ꯔꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯄꯥꯡꯊꯣꯛꯄ ꯌꯥꯒꯅꯤ, ꯑꯗꯨꯕꯨ ꯑꯔꯦꯞꯄ ꯂꯩꯇꯕ ꯆꯥꯡꯌꯦꯡꯗꯤ ꯑꯩ ꯌꯥꯎꯕ ꯉꯝꯂꯣꯏ ꯏꯅꯤꯡꯊꯧ꯫ ꯃꯔꯝ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯆꯥꯡꯌꯦꯡꯒꯤ ꯃꯁꯤꯡꯁꯤ ꯑꯔꯦꯞꯄ ꯑꯃ ꯍꯥꯏꯕꯤꯌꯨ꯫ ꯃꯥꯏꯕꯤ ꯑꯏꯪꯕꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯑꯁꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯆꯥꯡꯌꯦꯡ ꯑꯃ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯅꯍꯥꯛꯅ ꯑꯩꯒꯤ ꯑꯔꯦꯞꯄ ꯆꯥꯡꯌꯦꯡ ꯃꯁꯤꯡ ꯈꯪꯅꯤꯡꯂꯕꯗꯤ ꯍꯥꯏꯔꯒꯦ꯫ ꯑꯩꯒꯤ ꯆꯥꯡꯌꯦꯡ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ꯫ ꯑꯁꯤꯁꯨ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕ ꯈꯨꯗꯛꯇ ꯅꯍꯥꯛꯄꯨ ꯍꯥꯠꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯐꯔꯦ, ꯑꯩꯒꯤ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡ ꯍꯥꯏꯔꯒꯦ꯫ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯍꯧꯔꯤꯕ ꯍꯩ ꯂꯩ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯄꯨꯡ ꯐꯥꯍꯜꯂꯨ꯫ ꯃꯁꯤꯕꯨ ꯉꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯄꯤꯒꯅꯤ, ꯑꯗꯨꯒ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯃꯀꯣꯛꯁꯨ ꯑꯣꯏꯍꯟꯒꯅꯤ꯫ ꯃꯥꯏꯕꯤ ꯑꯏꯪꯕꯤꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤ ꯌꯦꯡꯒꯗꯕꯒꯤ ꯃꯤꯌꯥꯝ ꯑꯃ ꯃꯀꯣꯛ ꯊꯤꯡꯒꯠꯂꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯃꯥꯏꯕꯤ ꯑꯏꯪꯕꯤꯅ ꯃꯥꯒꯤ ꯃꯍꯩ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯑꯀꯟꯕ ꯂꯥꯏꯁꯣꯟ ꯑꯃ ꯁꯣꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯤꯡꯊꯧꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯉꯥ ꯃꯌꯥꯝ ꯍꯧꯖꯤꯛꯃꯛ ꯃꯍꯨ ꯄꯨꯕ ꯂꯤꯟ ꯑꯣꯏꯅ ꯑꯣꯟꯖꯔꯣ, ꯁꯨ꯫ ꯑꯁꯨꯝ ꯍꯥꯏꯅ ꯁꯣꯜꯂꯒ ꯏꯁꯤꯡ ꯑꯗꯨꯗ ꯃꯈꯨꯠ ꯂꯨꯞꯁꯤꯜꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯃꯍꯨ ꯄꯨꯕ ꯂꯤꯟ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯉꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯃꯥꯏꯕꯤ ꯑꯏꯪꯕꯤꯕꯨ ꯀꯤꯕ ꯑꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯃꯥꯏꯕꯤ ꯑꯏꯪꯕꯤꯅ, ꯌꯦꯡꯉꯨ ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯊꯧꯒꯤ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯁꯤ꯫ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯃꯥꯏꯕꯤ ꯑꯏꯪꯕꯤꯒꯤ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯧꯔꯤꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯄꯨꯝꯅꯃꯛ ꯈꯨꯗꯛ ꯑꯁꯤꯗ ꯃꯍꯩ ꯃꯔꯣꯡ ꯄꯥꯜꯂꯣ, ꯁꯨ꯫ ꯃꯥꯏꯕꯤ ꯑꯏꯪꯕꯤꯅ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯀꯣꯅꯨꯡꯗ ꯍꯧꯔꯤꯕ ꯍꯩ ꯄꯥꯝꯕꯤ ꯂꯩ ꯄꯥꯝꯕꯤ ꯃꯌꯥꯝꯗꯣ ꯃꯍꯩ ꯃꯔꯣꯡ ꯂꯣꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯅꯤꯡꯊꯧꯁꯨ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯄꯨꯝꯕꯗꯤ ꯑꯏꯪꯕꯤꯁꯦ ꯂꯥꯏꯔꯦꯝꯕꯤꯅꯤ, ꯃꯥꯏꯕꯤ ꯅꯠꯇꯦ ꯍꯥꯏꯅ ꯃꯆꯤꯟꯗ มุꯔꯨꯝ มุꯔꯨꯝ ꯁꯣꯟꯅꯔꯤ꯫ ꯑꯏꯪꯕꯤꯅ, ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯊꯧꯒꯤ ꯆꯥꯡꯌꯦꯡꯁꯨ ꯂꯣꯏꯔꯕꯅꯤꯅ ꯏꯅꯤꯡꯊꯧꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯈꯨꯗꯣꯜ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯤꯅꯕꯤꯔꯣ꯫
ꯃꯥꯏꯕꯤ ꯑꯏꯪꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯕꯁꯨ ꯍꯥꯏꯗꯣꯛꯈꯤꯕ ꯑꯣꯏꯕꯅ ꯃꯅꯥꯏ ꯑꯃꯗ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯂꯧꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯏꯕꯤ ꯑꯏꯪꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯏꯪꯕꯤꯁꯨ ꯈꯨꯗꯣꯜ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ꯫ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯒ ꯃꯥꯏꯕꯤ ꯑꯏꯪꯕꯤꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯎꯃꯪ ꯑꯃꯒꯤ ꯃꯄꯥ ꯌꯧꯔꯛꯄ ꯃꯇꯝꯅꯤ꯫ ꯉꯔꯥꯡ ꯀꯩꯊꯦꯜꯗꯒꯤ ꯐꯤꯔꯣꯜ ꯃꯨꯟꯈꯤꯕ, ꯄꯣꯠ ꯆꯩ ꯃꯨꯟꯈꯤꯕ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨꯗꯣ ꯎꯃꯪ ꯃꯌꯥꯗꯨꯗ ꯄꯣꯊꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯣꯊꯥꯔꯤꯉꯩ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯃꯅ ꯍꯨꯔꯥꯟꯕ ꯑꯇꯩ ꯑꯗꯨꯗ, "ꯇꯥꯔꯤꯕ꯭ꯔꯥ ꯏꯇꯥꯎ? ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯗ꯭ꯔꯣ ꯅꯣꯏꯕꯣ?" "ꯑꯣ, ꯇꯥꯔꯦ ꯇꯥꯔꯦ ꯏꯇꯥꯎ", ꯍꯨꯔꯥꯟꯕ ꯑꯃꯅ ꯈꯨꯝꯂꯛꯏ꯫ "ꯑꯗꯣ ꯏꯇꯥꯎ, ꯅꯨꯄꯤ ꯑꯁꯤ ꯃꯈꯣꯜꯁꯤꯁꯨ ꯅꯍꯥ ꯃꯥꯜꯂꯤ, ꯑꯗꯨꯒ ꯃꯊꯟꯇꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯁꯤꯕꯨ ꯑꯉꯥꯎꯕꯤꯒ ꯑꯣꯏꯔꯖꯥꯠꯂꯅꯦ?" "ꯉꯥꯏꯈꯣ ꯏꯇꯥꯎ ꯃꯌꯥꯝ, ꯑꯩꯈꯣꯏ ꯂꯨꯝꯗꯨꯅ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯈꯤꯁꯤ." ꯑꯁꯨꯝꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯣ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯏꯪꯕꯤꯒ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯒꯁꯨ ꯋꯥꯔꯤ ꯇꯧꯔꯒ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯍꯨꯔꯥꯟꯕꯁꯤꯡꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯌꯧꯔꯛꯂꯝꯃꯤ꯫ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯏꯕꯤ ꯑꯏꯪꯕꯤꯗ, "ꯏꯃꯥ ꯃꯥꯏꯕꯤ, ꯁ꯭ꯋꯥꯏꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯈꯔ ꯂꯩꯕꯒꯤ ꯃꯅꯝ ꯅꯝꯃꯤ, ꯑꯃꯨꯛꯇ ꯆꯠꯄꯗꯣ ꯂꯦꯞꯄꯤꯈꯣ, ꯁ꯭ꯋꯥꯏꯗ ꯅꯛꯅ ꯂꯩꯕ ꯃꯥꯜꯂꯤ." ꯃꯥꯏꯕꯤ ꯑꯏꯪꯕꯤꯅ, "ꯃꯤꯇꯣꯞꯀꯤ ꯃꯅꯝ ꯑꯣꯏꯔꯝꯃꯣꯏꯗ, ꯑꯩꯒꯤ ꯑꯣꯏꯔꯝꯒꯅꯤ, ꯅꯣꯏꯒꯤ ꯍꯧꯅꯕꯤ ꯃꯤ ꯆꯥꯅꯤꯡꯉꯛꯄꯒꯤꯔꯅꯦ? ꯅꯠꯇꯦ, ꯐꯥꯒꯤ ꯅꯠꯇꯦ, ꯁ꯭ꯋꯥꯏꯁꯤ ꯃꯤ ꯈꯔ ꯁꯣꯏꯗꯅ ꯂꯩꯒꯅꯤ, ꯃꯅꯝꯁꯦ ꯌꯥꯗ꯭ꯔꯦ, ꯑꯩ ꯑꯃꯨꯛꯇ ꯀꯣꯏꯊꯤ ꯊꯤꯒꯦ ꯏꯃꯥ." ꯑꯁꯨꯝꯅ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯏꯪꯕꯤꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯗꯤ ꯃꯀꯣꯛꯀ ꯉꯥꯎꯈ꯭ꯔꯦ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ꯫ ꯍꯨꯔꯥꯟꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯃꯌꯥꯝ, ꯅꯨꯄꯤ ꯑꯁꯤ ꯑꯉꯥꯎꯕꯤꯅꯤ, ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯈꯥꯎ ꯑꯁꯦ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯅꯣ ꯑꯃꯨꯛꯇ ꯌꯦꯡꯁꯤ." ꯑꯁꯨꯝꯅ ꯍꯨꯔꯥꯟꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯐꯟ ꯐꯟ ꯆꯣꯡꯊꯣꯔꯛꯏ꯫ "ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯅꯪꯕꯨ ꯑꯉꯥꯎꯕꯤꯔꯣ? ꯉꯁꯥꯏꯗꯒꯤ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯁꯦ ꯁꯨꯝ ꯌꯦꯡꯕꯅꯤ꯫ ꯑꯣ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ, ꯅꯁꯛ ꯅꯇꯧ ꯍꯥꯏꯔꯦ ꯊꯣꯛꯅ ꯐꯖꯈ꯭ꯔꯦ, ꯅꯍꯥ ꯑꯣꯏꯅ ꯍꯦꯛ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯑꯣ, ꯅꯨꯡꯉꯥꯏꯇꯦꯗ." ꯑꯁꯨꯝꯅ ꯀꯔꯦꯝꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯃꯗꯤ ꯎꯊꯛꯇ ꯄꯥꯏꯈꯠꯈ꯭ꯔꯦ, ꯃꯣꯏ ꯑꯇꯩꯗꯤ ꯈꯪꯂꯝꯗꯦ꯫ ꯍꯨꯔꯥꯟꯕ ꯑꯃ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯡ ꯄꯥꯏꯔꯒ ꯎꯇꯣꯟꯗ ꯄꯨꯗꯨꯅ ꯃꯆꯤꯟ ꯃꯦꯜꯂꯤ꯫ ꯃꯑꯣꯡꯗꯨ ꯎꯕꯗ ꯑꯏꯪꯕꯤ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ꯫ "ꯍꯥꯍꯥ, ꯅꯣꯏꯒꯤ ꯍꯨꯔꯥꯟꯕ ꯑꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯌꯦꯡꯍꯩꯈꯤꯗ꯭ꯔꯦꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯖꯔꯝꯗꯦ꯫ ꯍꯨꯔꯥꯟꯕ ꯑꯃ ꯍꯥꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯍꯨꯔꯥꯟꯕ ꯑꯃ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯪꯅꯔꯤ꯫ "ꯏꯇꯥꯎ ꯃꯌꯥꯝ, ꯑꯇꯩ ꯂꯥꯏꯔꯤ, ꯅꯨꯄꯤ ꯑꯁꯤꯅ ꯄꯥꯏꯔꯤꯕ ꯈꯥꯎ ꯑꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯃꯨꯜꯂꯨ." ꯑꯁꯨꯝꯅ ꯍꯨꯔꯥꯟꯕ ꯑꯍꯨꯝꯅ ꯃꯥꯏꯕꯤ ꯑꯏꯪꯕꯤꯒꯤ ꯁꯅꯥ ꯂꯨꯄꯥꯒꯤ ꯈꯥꯎ ꯑꯗꯨ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯈꯥꯎ ꯑꯗꯨꯁꯨ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯗ ꯈꯥꯎ ꯑꯗꯨ ꯁꯦꯒꯥꯏꯈ꯭ꯔꯦ꯫ ꯈꯥꯎ ꯑꯗꯨꯗꯒꯤ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯃꯥꯏꯗ ꯍꯩꯗꯣꯛꯇꯨꯅ ꯇꯥꯔꯤꯕꯗꯨ ꯎꯕꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯁꯨ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯣ ꯈꯨꯟꯕ ꯍꯧꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯁꯅꯥ ꯂꯨꯄꯥ ꯈꯨꯜꯂꯤꯉꯩ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛꯇꯨ ꯑꯃꯨꯛꯇꯗ ꯎꯔꯤ ꯋꯥꯔꯤ ꯃꯌꯥꯝꯅ ꯄꯨꯟꯈꯤꯔꯝꯃꯤ꯫ ꯊꯧꯔꯤ ꯈꯛꯇ ꯎꯕꯗ ꯀꯅꯥꯅ ꯄꯨꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯅ ꯎꯔꯤ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯁꯨꯝ ꯌꯦꯜꯂꯛꯄ ꯑꯗꯨꯗꯗꯤ ꯑꯔꯣꯏꯕꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯄꯨꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯎꯊꯛꯇ ꯄꯨꯜꯂꯤꯕ ꯍꯨꯔꯥꯟꯕꯗꯨꯗꯤ ꯎꯔꯤ ꯑꯗꯨ ꯇꯠꯂꯒ ꯃꯈꯥꯗ ꯇꯥꯔꯛꯏ꯫ ꯈꯨꯗꯛꯇ ꯍꯨꯔꯥꯟꯕ ꯑꯗꯨꯗꯤ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯂꯦꯝꯍꯧꯔꯤꯕ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯗꯤ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛꯇꯗ ꯆꯞ ꯃꯥꯟꯅꯅ, "ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ, ꯑꯩꯈꯣꯏꯕꯨ ꯍꯥꯠꯄꯤꯒꯅꯨ, ꯃꯇꯨꯡꯗ ꯐꯠꯇꯕ ꯑꯃꯨꯛ ꯍꯟꯅ ꯇꯧꯈ꯭ꯔꯔꯣꯏ." ꯑꯗꯨꯕꯨ ꯃꯥꯏꯕꯤ ꯑꯏꯪꯕꯤꯗꯤ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯂꯩꯔꯝꯃꯤ꯫ "ꯅꯣꯏꯅ ꯑꯋꯥꯕ ꯇꯥꯔꯕ ꯈꯛꯇꯗ ꯑꯋꯥꯕ ꯃꯁꯛ ꯈꯪꯂꯛꯄ꯭ꯔꯥ?
ꯅꯣꯏꯅ ꯄꯣꯠ ꯆꯩ ꯀꯌꯥ ꯃꯨꯜꯂꯒ ꯍꯔꯥꯎꯕ ꯃꯤꯒꯤ ꯃꯔꯟ ꯄꯥꯝꯕ ꯅꯈꯣꯏꯗꯤ ꯉꯁꯤꯗꯒꯤ ꯍꯤꯡꯕꯒꯤ ꯃꯇꯝ ꯂꯣꯏꯔꯕꯅꯤ꯫ ꯑꯩꯒꯤ ꯏꯅꯥꯏ ꯚꯨꯠ ꯅꯨꯄꯥ, ꯃꯈꯣꯏꯁꯤꯡꯁꯦ ꯈꯔ ꯂꯥꯞꯅ ꯄꯨꯈ꯭ꯔꯣ꯫ ꯃꯈꯣꯏꯒꯤ ꯃꯁꯥ ꯁꯥꯗꯣꯡ ꯐꯥꯎꯕ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯖꯔꯣ, ꯅꯕꯨꯛ ꯊꯟꯗ꯭ꯔꯤꯕ ꯐꯥꯎꯕ꯫ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯅ ꯈꯔ ꯂꯥꯞꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯑꯃꯃꯝꯇ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯚꯨꯠ ꯅꯨꯄꯥꯗꯣ ꯃꯥꯏꯕꯤ ꯑꯏꯪꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯚꯨꯠ ꯅꯨꯄꯥ ꯂꯥꯛꯄ ꯎꯕꯗ ꯃꯥꯏꯕꯤ ꯑꯏꯪꯕꯤꯅ ꯍꯥꯏꯔꯛꯏ, ꯇꯥꯎ ꯑꯩꯒꯤ ꯏꯅꯥꯏ, ꯁꯦ ꯁꯅꯥ ꯂꯨꯄꯥꯁꯤ ꯈꯔ ꯐꯤ ꯑꯃꯗ ꯌꯣꯝꯁꯤꯜꯂꯨ, ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯑꯍꯟ ꯍꯅꯨꯕꯤ ꯑꯗꯨꯗ ꯄꯤꯔꯝꯃꯨ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯅꯪ ꯎꯔꯣꯏ ꯑꯗꯨꯅ ꯀꯤꯈꯤꯕꯁꯨ ꯌꯥꯏ꯫ ꯁꯅꯥ ꯂꯨꯄꯥ ꯌꯣꯝꯂꯤꯕ ꯐꯤ ꯑꯗꯣ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯐꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯀꯅꯥ ꯈꯪꯍꯟꯗꯅ ꯍꯥꯞꯆꯤꯜꯂꯝꯃꯨꯀꯣ, ꯑꯗꯨꯒ ꯅꯍꯥꯛ ꯄꯟꯊꯕ ꯌꯥꯗꯦ꯫ ꯆꯠꯂꯨ ꯃꯤꯀꯨꯞꯁꯤꯗ, ꯑꯗꯨꯒ ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯕ ꯍꯧꯔꯝꯂꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯚꯨꯠ ꯅꯨꯄꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯅꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯐꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯁꯅꯥ ꯌꯣꯝꯂꯤꯕ ꯐꯤ ꯑꯗꯣ ꯊꯝꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯥꯏꯕꯤ ꯑꯏꯪꯕꯤꯁꯨ ꯃꯍꯩꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯈꯨꯗꯛꯇ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯤ ꯑꯏꯪꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏ ꯚꯨꯠ ꯅꯨꯄꯥꯗꯨꯒ ꯄ꯭ꯔꯖꯥꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥ, ꯑꯅꯥ ꯑꯌꯦꯛ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯠꯍꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯤꯈ꯭ꯔꯕꯗ ꯃꯕꯨꯛ ꯏꯪ ꯇꯞꯄ ꯐꯝꯅꯥꯏꯕ ꯑꯃꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯏꯪ ꯇꯞꯅ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫